Mayambu Krumzari adon Impact Impact News ni Raj NONGTHOMBAM Manung Hutna Saturday Night Show da Mayambu taram hokchari ngasigi Saturday Night Show sigi showstopper obigi derba guest asi koi taseng ba star makhala mani haiba tare koi star si film star koi sports ki star singing ki star tonga music ki lamda art ki lamda star mayam lare adu ngasigi star asi real life ki star amani haiba tare koi atyare tholi wa thawan mijak star si masigumna haiba tare star ga manaba star like natraga asteroid amubu kogi Manipur gi yumnak mayam sigi manungda maruna maitai gi yumnak mayam sigi manungda yumnak amabu atiada maming tholamba du makal gi scientist amani. Ladies and gentlemen, boys and girls, children of all ages, please welcome scientist Manipur gi kogi soil gi puthokcha ba scientist hai batare GUNESHWAR THANGJAM ni ham ta GUNESHWAR batam lokchari. Welcome to the show. Appreciate you joining. Thank you very much. Ado GUNESHWAR Atiada haibtare ko sigi ko solar system sida lairiba tongan ba planet oiro star oiro nraga star like asteroid po oiro mayam lairiba sida ko asteroid amabu thangjam mana maming ama thon gre ko GUNESHWAR thangjam gi yumnak che thangjam sida masi thangjam mana thon kheba gi swai degi laksa ya ta handak chahi sida thon kheba mane ko International Astronomical Union na thom dor mane masi karmai to gi bana masi bogi stage lang hono bata kyam ko ni sang hiba kidang haibi Sige asteroid se thangjam mana thon ge base ngasai gi aina Germany da Max Planck Institute for Solar System Research higher institute sida aina PhD tokjarak pa PhD se planetary science haijabatare sida sida ngasai gi akoi NASA na thagat pa down ko ba akoi spacecraft mission namakha ki data se akoi na nainaraga haiba akoi gi mana purak data zin nainaraga sagi asteroid hoi besta haibonga series haibonga asteroid ani se amana khwai chaubane aduga amana khwai gi ahum suba chaubane sigi matang da nainaba hoi angan ba solar system gi matamda hoi kamaina asteroid singjina madugi matamdugi geology haigadra hoi history haigadra madugi khangna na hona bada karam na mating pangbagi adugum gi matang da ina PhD tawjakiba adugi aigi scientific contribution haijabatare adugi recognized to oina sagi International Astronomical Union na khoi April tha sida sagi asteroids comets and the meteors na khoi South America the conference ma tawe sida sida mi khoi sani muk haigadra adwaina maming asteroid maming thon ba sida aigi su live fa dagi adwaina yaurakhebani haijabatare. Okay amoje adubu khoi ming je GUNESHWAR thangjam haibani GUNESHWAR ne tholam su adubu thangjam mana ming oi tholai se masi isana recommend to wi khepra masi gi recommend to gi targi masi gi logic se kari hoide sida aina recommend to jakhiba se kasu leijade okay just aigi side tagi haibabu ngasai gi akoi gi NASA gi down mission gi akoi gi principal investigator se USA dagi ne mana ngasai gi sigi conference da maming thon bagi sumaina program ama leigani adana sije handak chai gi oina khar competitive oigani maramdi asteroid maming thon gadok si pangyam yamde aduna ngasai gi akoi gi CV adagi akoi gi scientific publications adagi details mayam ji thajil lo aduduga laigo fargana khalak tare aduaina haibi dagi hai thajin jagi bane ada just laukthora kandu da final result to la kan da khatang sumaina thangjamana thole na aingon da pau to khatang phangjagi bane adu ngasai gi thangjamana thole sina ngasai gi khoi gi aina sum thengna jarak da officially khoi gi mi ma maming se kano to ko natraga na khoi site to base surname do waina masi officially chatle na ai haijanengi adwain to dana surname moina thangjam chakibane okay yam ngai ji asmai to dana hojik khoi atia da ha tare khoi solar system sida thangjam ko ba khoi asteroid ama khoi mioi besena numi thasan leirum khai dia dum lehoroni ha bagi wafum se taja bata khoi manipuri miam chu yamna harau banoi bam pona ki ha tare ado smaina thangjam ha ba maming se pire na pi bagi post news se lakum matam da khoi GUNESHWAR da phau ki wakhal hai tare kamai to ki ngasai gi information se khoi PDF file oina email da thabire adu matam da akhoi gi down mission sida thabak tomina ba akhoi collect trying to trom the rom se ming si yaure senior scientist adagi akhoi gi junior oiba ai yam junior oiriba young amani hajab tare khoi research the PhD loiba da PhD si loiraga ai sahi ani mu chudore sagi post oina post doctorship an tawdana sagi pau si phangkan se da aingon dei sa da yam nungai bam phawi aduduga
ꯊꯥꯖꯗꯕ ꯍꯥꯏꯒꯗ꯭ꯔꯥ ꯍꯟꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯍꯥꯏꯗꯤ ꯆꯨꯝꯃꯤꯕ꯭ꯔꯅꯦꯅ ꯇꯧ ꯑꯗꯣ ꯉꯁꯥꯏꯒꯤ PhD ꯃꯇꯝꯗ ꯑꯃꯗꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯁ꯭ꯇꯦꯖ ꯌꯧꯔꯛꯅꯕ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯋꯥꯖꯈꯤꯕ ꯅꯠꯇ꯭ꯔꯒꯅ ꯐꯦꯃꯤꯂꯤ ꯀꯌꯥ ꯋꯥꯈꯤꯕ ꯃꯌꯥꯝꯗꯣ ꯃꯗꯨꯗꯣ ꯍꯥꯏꯗꯤ ꯑꯋꯥꯅ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯈꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯍꯥꯏꯔꯤꯕ ꯃꯦꯜꯁꯦ ꯂꯥꯛꯑꯦ ꯆꯦꯛ ꯇꯧꯔꯦ ꯑꯅꯤ ꯑꯍꯨꯝꯂꯛ ꯆꯦꯛ ꯇꯧꯔꯦ ꯀ꯭ꯔꯣꯁ ꯆꯦꯛ ꯇꯧꯔꯦ ꯆꯨꯝꯕ꯭ꯔꯥ ꯆꯨꯝꯗꯕ꯭ꯔꯥꯅ ꯆꯨꯝꯃꯀꯥꯟꯁꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯏꯟꯐꯣꯔꯃꯦꯁꯟꯁꯤ ꯌꯨꯝꯒꯤ ꯃꯤꯗ ꯅꯠꯇ꯭ꯔꯒ ꯐ꯭ꯔꯦꯟꯗ ꯁꯔꯀꯜꯗ ꯍꯥꯏꯇꯥꯔꯦ ꯀꯅꯥꯗ ꯏꯍꯥꯟ ꯍꯥꯟꯅ ꯃꯁꯤꯒꯤ ꯄꯥꯎꯁꯤ ꯄꯤꯕꯤꯈꯤ ꯈ꯭ꯋꯥꯏꯗꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯑꯩ ꯄꯤꯖꯩ ꯑꯗꯨꯗꯨꯒ ꯄꯤꯕꯁꯦ ꯋꯥꯠꯁꯑꯦꯞꯇ ꯑꯩꯒꯤ ꯂꯣꯏꯅꯕꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯃꯥꯁꯦ ꯋꯥꯠꯁꯑꯦꯞ ꯁꯤꯖꯤꯟꯅꯕꯅꯤꯅ ꯃꯥꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯄꯤꯕꯁꯤ ꯑꯣꯏꯕꯅꯤꯅ ꯑꯩ ꯃꯉꯣꯟꯗ ꯊꯥꯔꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯏꯌꯥꯝꯕꯁꯨ ꯋꯥꯠꯁꯑꯦꯞ ꯁꯤꯖꯤꯟꯅꯩ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯒꯤ ꯐꯦꯃꯤꯂꯤ ꯃꯤꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯤꯔꯦ ꯑꯗꯨꯗꯨꯒ ꯑꯩꯒꯤ ꯐ꯭ꯔꯦꯟꯁ ꯂꯨꯅ ꯇꯤꯟꯅꯕ ꯈꯔ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯌꯥꯝꯅ ꯈꯪꯕꯤꯔꯛꯄꯁꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁ ꯄ꯭ꯂꯥꯡꯛ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯣꯐꯤꯁꯀꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯑꯣꯐꯤꯁꯔꯁꯦ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯄ꯭ꯔꯦꯁ ꯔꯤꯂꯤꯁ ꯇꯧꯒꯗꯧꯁꯦ ꯃꯥꯁꯦ ꯃꯇꯝꯗꯨꯗ ꯊꯕꯛ ꯌꯥꯝ ꯆꯤꯟꯕꯗꯒꯤ ꯐꯦꯁꯕꯨꯛꯇ ꯃꯥꯅ ꯁꯦꯌꯔ ꯇꯧꯕꯤ ꯑꯗꯣ ꯃꯥꯅ ꯁꯦꯌꯔ ꯇꯧꯕꯤꯕꯁꯤꯗ ꯄꯣꯁ ꯇꯧꯕꯤꯔꯛꯄ ꯑꯗ ꯑꯩꯅ ꯁꯦꯌꯔꯁꯤ ꯇꯧꯋꯦ ꯑꯗ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯁꯤꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯈꯔ ꯑꯦꯛꯇꯤꯚ ꯑꯣꯏ 2002ꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯁꯦ ꯃꯥꯒꯤ ꯃꯐꯝ ꯆꯥꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯃꯣꯏꯅ ꯅꯨꯡꯁꯤꯕꯤꯗꯅ ꯍꯥꯏꯕ ꯇꯥꯔꯦ ꯄꯣꯛꯅꯐꯝꯗ ꯐꯣꯟ ꯇꯧꯋꯦꯅ ꯍꯥꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯝ ꯅ꯭ꯌꯨꯁꯄꯦꯄꯔꯁꯤꯡꯗ ꯂꯣꯏ ꯁꯟꯗꯣꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯄꯣꯛꯅꯐꯝꯅ ꯑꯌꯥꯝꯕ ꯑꯗꯣ ꯉꯁꯥꯏ ꯐꯦꯃꯤꯂꯤꯒꯤ ꯇꯥꯛꯄꯤ ꯃꯇꯝꯗ ꯐꯦꯃꯤꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯣꯏꯅꯕꯤꯁꯨ ꯑꯗꯨꯒ ꯏꯌꯥꯝꯕ ꯏꯃꯥ ꯏꯄꯥꯁꯤꯡꯁꯨ ꯂꯣꯏꯅꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯂꯩꯕ ꯉꯥꯛꯇꯅꯦꯕ ꯃꯅꯤꯄꯨꯔꯗ ꯂꯣꯏ ꯂꯩ ꯑꯗꯨ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯗꯤ ꯑꯩꯒ ꯂꯩꯃꯤꯟꯅꯔꯝꯃꯤ ꯑꯗꯨꯗꯨꯒ ꯌꯨꯝꯗ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯂꯩꯕꯅꯦꯕ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯤꯡꯊꯣꯜꯁꯤ ꯊꯥꯡꯖꯝꯁꯤ ꯃꯤꯡ ꯄꯤꯔꯦ ꯍꯥꯏꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯖꯔꯃꯅꯤꯗ ꯏꯁꯥ ꯅꯠꯇꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯤ ꯀꯅꯥꯝ ꯂꯩꯇꯦꯕ ꯑꯗꯨ ꯃꯇꯝꯗꯗꯤ ꯑꯩ ꯊꯟꯗ ꯑꯗꯨ ꯃꯇꯝꯗ ꯂꯩ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯍꯧꯖꯤꯛ ꯇꯥꯛꯄꯤꯔꯤ ꯐꯦꯃꯤꯂꯤꯒꯤꯁꯨ ꯍꯥꯏꯐꯦꯠ ꯇꯥꯛꯄꯤꯔꯤ ꯁ꯭ꯀꯨꯜꯒꯤꯁꯨ ꯍꯥꯏꯐꯦꯠ ꯆꯥꯎꯔꯛꯄ ꯍꯥꯏꯐꯦꯠ ꯇꯥꯛꯄꯤꯕꯗꯤ ꯍꯧꯔꯦ ꯑꯗꯨꯗ ꯂꯥꯛꯆꯒꯦ ꯍꯥꯏꯇꯥꯔꯦ ꯐ꯭ꯂꯥꯁꯕꯦꯛꯇ ꯂꯥꯛꯆꯒꯦ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯌꯨꯝꯁꯦ ꯑꯩꯈꯣꯏ ꯌꯥꯏꯔꯤꯄꯣꯛꯇꯩꯅꯤꯗꯤ ꯇꯥꯖꯔꯦ ꯌꯥꯏꯔꯤꯄꯣꯛꯀꯤ ꯀꯗꯥꯏꯗꯒꯤꯅꯣ ꯀꯔꯝꯕ ꯁ꯭ꯀꯨꯜꯗꯒꯤ ꯍꯧꯕꯤꯔꯛꯄ ꯀꯔꯝꯕ ꯏꯃꯨꯡꯗꯒꯤ ꯍꯧꯕꯤꯔꯛꯄ ꯑꯍꯥꯟꯕꯗ ꯍꯥꯏꯇꯥꯔꯦ ꯏꯆꯤꯜ ꯏꯅꯥꯎꯅ ꯀꯌా ꯂꯩꯕ ꯑꯗꯨꯒ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯦ ꯀꯥꯏꯗ ꯇꯝꯃꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯖꯔꯃꯅꯤ ꯇꯥꯅ ꯆꯠꯈ꯭ꯔꯤꯕꯒꯤ ꯈꯣꯡꯆꯠꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯛꯄꯅꯣ ꯁꯤꯒꯤ ꯖꯔꯅꯤꯁꯦ ꯈꯤꯇꯪ ꯂꯤꯕꯤꯔꯣ ꯍꯥꯏꯇꯥꯔꯦ ꯍꯥꯏꯖꯒꯦ ꯌꯨꯝꯁꯦ ꯌꯥꯏꯔꯤꯄꯣꯛ ꯄꯣꯏꯔꯣꯛꯈꯣꯡꯖꯤꯟ ꯍꯥꯏꯔꯦ ꯈꯨꯟꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯄꯣꯏꯔꯣꯛꯈꯣꯡꯖꯤꯟꯁꯦ ꯑꯗꯨꯝ ꯈꯔꯁꯨ ꯑꯗꯨꯝ ꯆꯥꯎꯋꯤ ꯑꯗꯨꯗꯨꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯏꯔꯣꯛꯈꯣꯡꯖꯤꯟꯒ ꯋꯥꯡꯈꯦꯝꯒꯒꯤ ꯃꯔꯛ ꯑꯗꯨꯃꯥꯏꯅ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯄꯣꯁ ꯑꯣꯐꯤꯁꯅ ꯊꯧꯕꯥꯜ ꯆꯤꯡꯉꯒ ꯑꯩꯈꯣꯏꯒꯤ ꯗꯤꯁꯇ꯭ꯔꯤꯛꯅ ꯏꯝꯐꯥꯜ ꯏꯁ ꯆꯤꯡꯕ ꯑꯦꯅꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤቭ ꯀꯩꯅꯣꯁꯤꯅ ꯑꯗꯨꯗꯨꯅ ꯄꯣꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯨꯛ ꯌꯥꯏꯔꯤꯄꯣꯛꯀꯤ ꯑꯃꯨꯛ ꯆꯤꯡꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯍꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯐꯦꯃꯤꯂꯤꯗ ꯂꯥꯛꯆꯕꯗ ꯑꯩꯒꯤ ꯏꯃꯥ ꯕꯕꯥ ꯑꯅꯤꯃꯛ ꯂꯩꯖꯔꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯊꯥꯡꯖꯝ ꯃꯦꯝꯃ ꯗꯦꯕꯤ ꯑꯗꯨꯒ ꯑꯩꯒꯤ ꯐꯥꯗꯔꯒꯤꯅ ꯊꯥꯡꯖꯝ ꯑꯆꯧ ꯍꯥꯏ ꯑꯗꯨꯒ ꯏꯌꯥꯝꯕꯁꯤ ꯑꯅꯤꯅꯤ ꯊꯥꯡꯖꯝ ꯏꯕꯣꯇꯣꯝꯕꯤ ꯍꯥꯏꯕ ꯑꯃꯒ ꯊꯥꯡꯖꯝ ꯍꯦꯃꯟꯇ ꯍꯥꯏꯕ ꯑꯃꯒ ꯑꯗꯨꯒ ꯏꯆꯦ ꯊꯥꯡꯖꯝ ꯁꯨꯁꯤꯂꯥ ꯑꯗꯨꯒ ꯑꯩꯒꯤ ꯂꯣꯏꯅꯕꯤꯁꯤꯅ ꯄꯨꯌꯥꯝ ꯖꯟꯖꯤꯔꯥꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯉꯥꯡꯗꯤ ꯂꯩꯕꯤꯔꯕ ꯑꯉꯥꯡꯁꯦ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯍꯟꯗꯛ ꯖꯨꯟꯒꯤ ꯇꯥꯡ 4ꯁꯤꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯥꯟꯅ ꯐꯪꯖꯩ ꯑꯩꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯝꯄꯦꯛ ꯅ꯭ꯌꯨꯁꯀꯤ ꯃꯥꯏꯀꯩꯗꯁꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯀꯣꯡꯒ꯭ꯔꯦꯆꯨꯂꯦꯁꯟ ꯍꯥꯏꯖꯕ ꯇꯥꯔꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯁ꯭ꯀꯨꯂꯤꯡꯒꯤ ꯂꯥꯛꯆꯕꯗ ꯀ꯭ꯂꯥꯁ ꯀꯩꯅꯣ 5 ꯐꯥꯎꯁꯤꯅ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ LP ꯁ꯭ꯀꯨꯜ ꯂꯩꯔꯦ LP ꯁ꯭ꯀꯨल ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯩꯗꯨꯗ ꯃꯄꯤ ꯂꯥꯏꯔꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯌꯥꯏꯔꯤꯄꯣꯛꯀꯤ LP ꯁ꯭ꯀꯨꯜꯗ ꯅꯠꯇꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯣꯔꯣꯛꯈꯣꯡꯖꯤꯟꯒꯤ ꯖꯥꯇꯤ ꯁ꯭ꯀꯨꯜ ꯑꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯪꯅꯔꯦ LP ꯁ꯭ꯀꯨꯜꯁꯦ ꯑꯗꯩꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯑꯩꯈꯣꯏ ꯀꯤꯟꯗꯔꯒꯥꯔꯇꯦꯟ ꯅꯠꯇ꯭ꯔꯒ ꯁꯤꯒꯨꯝꯕꯒꯥꯏꯁꯦ ꯑꯩꯈꯣꯏ ꯈꯪꯖꯔꯛꯇꯦ ꯍꯥꯏꯖꯔꯤꯕ ꯑꯍꯥꯟꯕ ꯑꯆꯧꯕꯗꯤ ꯇꯝꯃꯛꯇꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨꯝ ꯃꯄꯤ ꯂꯥꯏꯔꯤꯛ ꯍꯥꯏꯔꯒ ꯑꯗꯨꯝ ꯑꯩꯈꯣꯏ ꯕꯣꯔꯥ ꯑꯃ ꯇꯧꯔꯒ ꯄꯥꯏꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 5 ꯐꯥꯎꯁꯤꯅ ꯑꯩꯈꯣꯏ ꯋꯥꯡꯈꯦꯝ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯁꯤꯗ ꯇꯝꯃꯛꯑꯦ ꯑꯗꯨꯒ ꯀ꯭ꯂꯥꯁ 6ꯁꯤꯅ ꯏꯕꯔꯒ꯭ꯔꯤꯟ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜꯅꯤ ꯁꯤꯗꯩꯁꯤꯗ ꯀ꯭ꯂꯥꯁ 6ꯁꯦ ꯇꯝꯃꯛꯑꯦ ꯑꯗꯨꯗꯨꯒ ꯏꯕꯔꯒ꯭ꯔꯤꯟ ꯐ꯭ꯂꯥꯋꯔ ꯁ꯭ꯀꯨꯜꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯂꯥꯞꯄ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯗꯒꯤ ꯊꯧꯕꯥꯜ ꯄꯥꯔꯀꯤꯡꯁꯤꯗꯒꯤ ꯑꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟꯁꯨ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕꯗꯒꯤ ꯑꯩꯁꯦ ꯑꯅꯟꯗꯄꯨꯔꯅ ꯁ꯭ꯀꯨꯜꯗ ꯑꯃꯨꯛꯀ 6ꯇꯩꯅ 10 ꯐꯥꯎꯁꯦ ꯇꯝꯃꯦ ꯑꯗꯨꯒ 11 12ꯁꯤꯅ CC ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁ꯭ꯀꯨꯜꯗꯁꯦ ꯇꯝꯃꯦ ꯑꯗꯨꯒ ꯑꯗꯨꯒꯤ ꯃꯇꯨꯡꯁꯦ BSCꯁꯦ ꯒꯨꯔꯨ ꯅꯥꯅꯛ ꯈꯥꯜꯁꯥ ꯀꯣꯂꯦꯖ ꯌꯃꯨꯅꯥꯅꯒꯔ ꯍꯔꯤꯌꯥꯅꯥ ꯁꯤꯗ ꯇꯝꯃꯦ ꯑꯗꯨꯒ MSCꯁꯤꯅ ꯖꯤꯑꯣꯂꯣꯖꯤ ꯂꯧꯔꯦ ꯕꯨꯟꯗꯦꯜꯈꯟ ꯌꯨꯅꯤꯚꯔꯁꯤꯇꯤ ꯓꯥꯟꯁꯤ UPꯗ ꯇꯝꯃꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯊꯥ 7-9ꯁꯦ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯤꯕ ꯌꯨꯅꯤꯚꯔꯁꯤꯇꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯔꯤꯁꯔꯆ ꯖꯨꯅꯤꯌꯔ ꯔꯤꯁꯔꯆ ꯐꯦꯂꯣ ꯑꯃ ꯑꯣꯏꯅ ꯑꯩꯁꯤ ꯂꯩꯖꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯂꯦꯟꯁ꯭ꯂꯥꯏꯠ
neotractionics ana khoi adugi matang sida adudagi di aisi isro da sagi research ki line da leiro bani na amuk su kitang hena phaba mafam da phangadi na wakhan je khanjaba adudagi isro gi khoi gi advertisement se lakpa kan se junior research fellow ki se apply tawre live of the gi khoi gi khalle sagi space application center ahmedabad ki sida se sida sahi ani se khoi gi chandrayaan 1 india gi ahanba planetary khoi gi data je sinaraga khoi gi thagi laimai sigi khoi geology dagi magi saktam leber lai to khangdom ma thaga ki na haina ba adumaina anai nazare aduga aduda leibadagi ding sagi swain tawdana india gi mapanda chatpagi opportunity se leiba yai haibagi sada wakhalama phaujare hanadi adugi wakhan ga chi kamta leijarakte hajariba adu kaino si max planck kai germany sida apply tawre adu tawra matung sida sai taw matam sida ai di passport ka chi leijabana chede hajariba adu apply tawra matung sida imana mayam koi passport kano apply taw se khochen tawraga thuna main tawraga interview call la interview call se mo screening taw hana aduga ngasai aina isro da sahi ani koi chandrayaan 1 gi matang da sum mari lenana leibanina live hub da ai gi kaino se interview call se phange aduga hapta ama chale interview se yamna friendly oin tawre yam nungai na hajab tare environment se aduga interview matam da khalas ai khanbiradi nungai ni da na aduaina aduga tha amarong gi matung sida ai gi final decision si lai swain to nang selection phange khole adu swaina lakpiar ni kholane na aduaina adu matam sida 2012 ne okay 2012 ne was interview piru se adu matam sida khai je Union Public Service Commission gi khoi Geological Survey of India gi kaino si su madu su adu gi result su lakshan ba okay final result haja batare sagi ma su sagi khoi gi written test interview adagi medical test khoi gi lor kan final call se la kan se da sagi animal lakshan ba da sagi kai tare yamna aru matam mo gi have tare sagi thabaga se khoi gi di tabak tagi hen belai pote hajariba ada family na su dagi ngasai condition background mayam sieng oraga tabak se toning ba ada aina ding ngasai gi sum research se kha ujara abnina mungsu chaning ba adagi family gi sum khan ba no anta da ando aina ngamdana haiba tane anta da mayam the geologist oiro india da lero na hoi adu anta roga germany da chatle adu daga 2012 ki february da join tawre phd tawba hore aduga 2015 gi september sidai sida ai phd lore aduga adu lore matung da postdoc oina adu makha hojik se dum jathari hai ta leijari hana hajab tare adu khoi tung da su future gi plan mayam so lebiram kai gi tawgi habu di madu lak tang sida hojik khoi gi khoi mayam MPS sana haina mara koi Max Planck koi institute se adu MPS sida thabak tawbagi natraga mayam thabak tawminabagi India dai thando oibra atop su yawi bra experience se hi huji puto homari su lak basida sigi experience ri kamai tang habi sigi experience aingon da yamna nungsiba aduga yamna share su tawjaning ba memory am so oijai mase saigi aina Bundelkhand University da khoi tha tare nipan research tawp matam sida university amada kamaina research environment si laiba haiba sima adagi mu adudagi siri mu ka khallaga saigi afaba institute ni hainariba khoi isro gi sidai sida saigi karamba environment ina thengna jarakpa si mu laire adagi mu step amamu lakpada saigi sigi Max Planck sida MPS sida ina thengna jarakpa khoi experience to ado sagi Germany gi sigi MPS ki experience si thengnar matung da di sada ngasai gi aina JSI gi thabak to tokthom do adu da si PhD si lo shallaga lakpado sada nungai taba natraga pen da base phau gi sagi experience tuna sada penjaba ma haiba adu na khena base adum mase ai khene na ai haijene asa khena base haiba hitaba natraga khoi lairiba satran oja sida khoi mama gi knowledge to adu da khenaba mak ti ai am adu da khenaba soi leiramgani adu bo chauna khenari jide ngasai gi
ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯒꯤ ꯑꯣꯖꯥ ꯅꯠꯇ꯭ꯔꯒ ꯁꯥꯇ꯭ꯔꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯁꯤꯗ ꯆꯠꯅꯔꯤꯕ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯌꯨꯇꯤꯂꯥꯏꯖ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯃꯑꯣꯡ ꯑꯗꯒꯤ ꯇꯤꯝ ꯋꯥꯔꯛ ꯇꯧꯃꯤꯟꯅꯔꯛꯄ ꯃꯇꯝꯗ ꯉꯁꯥꯏꯒꯤ ꯑꯗꯨꯒꯨꯝꯕꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯁꯦ ꯃꯁꯤꯗꯩ ꯆꯥꯎꯅ ꯈꯦꯠꯅꯔꯛꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯐꯥꯏꯅꯦꯜ ꯃꯤꯁꯤꯅ ꯌꯦꯡꯗꯣꯏꯁꯤꯗꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯅꯠꯇ꯭ꯔꯒ ꯃꯤ ꯑꯃꯒꯤ ꯐꯕ ꯐꯠꯇꯕꯁꯤꯗꯤ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯄꯦꯄꯔ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯐꯤꯛ ꯄꯦꯄꯔ ꯑꯥꯎꯠꯄꯨꯠꯁꯤꯗꯅꯦꯕ ꯌꯦꯡꯗꯣꯏꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯃꯌꯥꯝ ꯐꯥꯏꯅꯦꯜꯗꯗꯤ ꯃꯌꯥꯝ ꯈꯦꯠꯅꯔꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯈꯦꯠꯅꯈꯤꯕ ꯃꯔꯝ ꯃꯌꯥꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯇꯧ ꯈꯦꯠꯅꯕꯁꯤ ꯁꯤꯒꯨꯝꯕꯁꯦ ꯑꯩ ꯌꯥꯝ ꯊꯦꯡꯅꯖꯩ ꯑꯗꯨꯗꯨꯒ ꯌꯥꯝꯅ ꯈꯦꯠꯅꯕ ꯃꯌꯥꯝ ꯂꯩ ꯃꯗꯨꯒꯤ ꯁꯦꯇꯤꯁꯐꯦꯛꯁꯟ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯑꯃ ꯐꯥꯎꯏ ꯑꯗ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯆꯥꯎꯔꯕ UPSC ꯂꯧꯕ ꯑꯦꯛꯖꯥꯝ ꯑꯩꯈꯣꯏꯒꯤ GSIꯒꯤ ꯑꯩꯈꯣꯏ ꯔꯤꯖꯜꯠ ꯂꯥꯛꯑ ꯐꯥꯎꯗ ꯃꯗꯨ ꯊꯥꯗꯣꯛꯑꯝꯃꯒ ꯃꯁꯤꯗ ꯌꯥꯎꯔꯨꯕꯒꯤ ꯀꯩꯝꯇ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯕ ꯂꯩꯇꯦ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯑꯄꯦꯟꯕ ꯐꯥꯎꯋꯦ ꯍꯥꯏꯕꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯃꯊꯪ ꯂꯥꯛꯆꯅꯤꯡꯉꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩ ꯉꯁꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯀꯩꯅꯣꯒꯤ ꯋꯥꯔꯤꯁꯦ ꯒꯨꯅꯦꯁꯋꯔꯒꯤ ꯋꯥꯔꯤꯁꯦ ꯉꯁꯤ ꯑꯣꯏꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯇꯤꯁ ꯍꯥꯏꯕ ꯇꯥꯔꯦ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯅ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯕꯤꯔꯦ ꯍꯥꯏꯇꯥꯔꯦ ꯁꯤ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯁ ꯑꯃ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯁꯥꯏꯟꯁꯀꯤ ꯂꯝꯁꯤꯗ ꯅꯠꯇ꯭ꯔꯒ ꯖꯤꯑꯣꯂꯣꯖꯤꯒꯤ ꯂꯝꯁꯤꯗ ꯑꯩꯁꯦ ꯆꯪꯉꯒꯦ ꯍꯥꯏꯕꯒꯤ ꯑꯩꯈꯣꯏ ꯁꯥꯏꯟꯇꯤꯐꯤꯛ ꯏꯟꯀ꯭ꯂꯤꯅꯦꯁꯟ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯋꯥꯈꯜꯁꯦ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯀꯔꯝꯕ ꯃꯇꯝꯗꯒꯤ ꯃꯁꯤ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕꯤꯈꯤ ꯑꯩꯈꯣꯏꯒꯤ ꯃꯦꯛꯁ ꯄ꯭ꯂꯥꯡꯛꯇ ꯌꯧꯔꯀꯥꯟꯗ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕꯤꯕ꯭ꯔꯥ ꯀꯔꯝꯕ ꯁꯤꯁꯇꯒꯤ ꯑꯗꯨꯝ ꯔꯤꯌꯦꯂꯥꯏꯁ ꯇꯧꯕ ꯍꯧꯔꯦꯅ ꯈꯟꯕꯤ ꯃꯁꯤꯁꯦ ꯌꯥꯝ ꯁꯦꯡꯅ ꯍꯥꯏꯖꯔꯕꯗ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯃꯇꯝꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯂꯩꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯂꯤꯇꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯁꯤꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩ ꯁꯤꯃ ꯑꯣꯏꯒꯦ ꯅꯠꯇ꯭ꯔꯒ ꯁꯥꯏꯟꯇꯤꯁꯠ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯁꯛꯁꯦꯁꯐꯨꯜ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕꯒꯤ ꯑꯦꯝꯕꯤꯁꯟꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇ꯭ꯔꯦꯠꯇꯗꯤ ꯂꯩꯖꯔꯛꯇ꯭ꯔꯦ ꯍꯥꯏꯕꯗꯤ ꯑꯗꯨꯗ ꯃꯇꯝꯗꯨꯗ ꯈꯟꯕ ꯋꯥꯈꯜ ꯑꯁꯦ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯇꯧꯕ ꯁꯤꯁꯤꯅ ꯑꯗꯨꯝ ꯋꯥꯈꯜꯁꯦ ꯑꯗꯨꯝ ꯂꯥꯛꯆꯩ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗꯤ 12ꯀꯤ ꯃꯇꯨꯡꯗ MBBS ꯊꯥꯕ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯏꯟꯖꯤꯅꯤꯌꯥꯔꯤꯡ ꯊꯥꯕ ꯅꯠꯇ꯭ꯔꯒꯁꯨ ꯉꯁꯥꯏꯒꯤ ꯕꯦꯡꯛ POꯅꯤ ꯈꯪꯗꯦ ꯅꯠꯇ꯭ꯔꯒꯅ ꯁꯔꯀꯥꯔꯒꯤ ꯊꯕꯛ ꯑꯃ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯂꯥꯛꯆꯩ ꯑꯗꯨꯗꯨꯒ ꯁꯨꯝ ꯂꯥꯛꯆꯔꯒ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ BSc ꯁꯦ ꯑꯩꯁꯦ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯃꯦꯠꯁ ꯂꯧꯖꯕꯅꯦ ꯑꯗꯣ ꯐꯤꯖꯤꯛꯁ ꯀꯦꯃꯤꯁꯇ꯭ꯔꯤ ꯃꯦꯠꯁ ꯂꯧꯔꯤꯁꯤꯅ ꯉꯁꯥꯏꯒꯤ ꯐꯤꯖꯤꯛꯁ ꯅꯠꯇ꯭ꯔꯒ ꯃꯦꯊꯃꯦꯇꯤꯛꯁꯇ ꯑꯩꯈꯣꯏꯒꯤ ꯃꯥꯁꯇꯔꯁꯤ ꯇꯧꯅꯕ ꯍꯥꯏꯕꯗꯤ ꯀꯩꯒꯨꯝꯕ ꯊꯕꯛ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗꯗꯤ ꯊꯕꯛ ꯑꯁꯤ ꯃꯌꯥꯝ ꯂꯣꯏ ꯈꯪꯅꯔ ꯄꯣꯠꯅꯤꯗꯣ ꯑꯗꯨꯅ ꯊꯕꯛ ꯑꯁꯤ ꯐꯪꯍꯧꯗ꯭ꯔꯒꯁꯨ ꯇ꯭ꯌꯨꯁꯟꯗ ꯇꯧꯔꯁꯨ ꯑꯗꯨꯝ ꯇ꯭ꯌꯨꯁꯟꯅ ꯑꯗꯨꯝ ꯂꯦꯟꯕꯁꯨ ꯌꯥꯕꯅꯤꯅ ꯑꯗꯨꯒꯤ ꯑꯣꯜꯇꯔꯅꯦꯇꯤꯞꯇ ꯑꯗꯨꯝ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯣ ꯉꯁꯥꯏꯒꯤ BSc ꯁꯤꯗ ꯑꯩꯁꯦ ꯑꯩꯒꯤ ꯀꯦꯔꯤꯌꯔꯒꯤ ꯒ꯭ꯔꯥꯐꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯦꯝꯕ ꯑꯃꯁꯨ ꯂꯥꯛꯈꯤꯕ ꯍꯥꯏꯇꯥꯔꯦ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤ ꯑꯦꯛꯖꯥꯝꯁꯤ ꯄꯨꯟꯁꯤꯒꯤ ꯑꯍꯥꯟꯕ 2nd ꯗꯤꯕꯤꯖꯟꯁꯤ ꯑꯩꯈꯣꯏꯒꯤ BSc ꯁꯤꯗ ꯂꯥꯛꯑꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ MSc ꯁꯤꯗ ꯑꯩꯁꯦ ꯐꯤꯖꯤꯛꯁ ꯂꯧꯒꯦ ꯈꯟꯕꯁꯤ ꯈꯤꯇꯪ ꯋꯥꯔꯦ ꯉꯁꯥꯏꯒꯤ ꯃꯥꯔꯛꯁꯨ ꯅꯦꯝꯕꯅꯤꯅ ꯑꯗꯩ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯐꯦꯁꯔ ꯑꯃ ꯑꯩ ꯊꯦꯡꯅꯖꯩ ꯑꯩꯈꯣꯏꯒꯤ ꯁꯥꯔ ꯑꯩꯈꯣꯏ ꯃꯧꯔꯙꯖꯥꯅ ꯑꯩꯈꯣꯏ ꯀꯛꯆꯤꯡꯗꯒꯤ ꯃꯥꯁꯦ ꯖꯤꯑꯣꯂꯣꯖꯤꯒꯤ ꯑꯣꯖꯥꯅꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯏꯟꯀꯔꯦꯖ ꯇꯧꯕꯤꯕ ꯍꯥꯏꯇꯥꯔꯦ ꯅꯪ ꯐꯤꯖꯤꯛꯁ ꯂꯧꯗ꯭ꯔꯁꯨ ꯉꯁꯥꯏꯒꯤ ꯖꯤꯑꯣꯂꯣꯖꯤ ꯍꯥꯏꯔꯤꯕ ꯁꯕꯖꯦꯛꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯀꯦꯔꯤꯌꯔ ꯁꯤꯁꯤ ꯂꯩ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯖꯤꯑꯣꯂꯣꯖꯤꯀꯦꯜ ꯁꯔꯚꯦ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ UPSCꯒꯤ ꯑꯦꯛꯖꯥꯝꯅꯤ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯚꯤꯜ ꯁꯥꯔꯚꯤꯁꯀꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯤ ꯀ꯭ꯂꯥꯁ 1 ꯑꯣꯟꯂꯤ ꯑꯦꯔꯤꯌꯥꯗꯨꯗꯪ ꯍꯣꯏ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯩꯗꯤ ꯋꯥꯈꯜꯁꯤ ꯁꯨꯃꯥꯏꯅ ꯈꯜꯂꯦ ꯖꯤꯑꯣꯂꯣꯖꯤꯁꯤ ꯂꯧꯔꯒꯦ ꯑꯩꯒꯤ ꯑꯣꯖꯥꯁꯤꯅ ꯇꯥꯛꯄꯤꯔꯤꯕ ꯀꯩꯅꯣꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ GSIꯒꯤ ꯑꯦꯛꯖꯥꯝꯁꯦ ꯃꯁꯤꯁꯦ ꯐꯖꯅ ꯀꯩꯅꯣ ꯇꯧꯔꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯦ ꯑꯗꯨꯒ ꯇꯝꯕꯨ ꯇꯝꯃꯒꯗꯤ ꯉꯁꯥꯏꯒꯤ ꯕꯦꯡꯛ PO ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯗꯨꯃꯗꯤ ꯑꯗꯨꯝ ꯂꯥꯛꯑꯅꯤ ꯈꯣꯠꯂꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯖꯤꯑꯣꯂꯣꯖꯤꯁꯤ ꯂꯧꯖꯈꯤꯕꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯉꯁꯥꯏ ꯑꯗꯨꯒ ꯉꯁꯥꯏꯒꯤ MSc ꯂꯣꯏꯔꯕ ꯃꯇꯨꯡꯁꯤꯗꯗꯤ ꯉꯁꯥꯏꯒꯤ ꯀꯣꯂꯦꯖꯁꯤ ꯀꯥꯗ꯭ꯔꯕꯅꯤꯅ ꯌꯨꯅꯤꯚꯔꯁꯤꯇꯤ ꯀ꯭ꯂꯥꯁ ꯆꯠꯇ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯌꯨꯝꯗꯒꯤꯁꯨ ꯄꯩꯁꯥꯁꯨ ꯊꯥꯔꯛꯏꯕꯅꯤ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯩꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯒꯗꯤ ꯌꯨꯝꯗꯒꯤ ꯄꯩꯁꯥꯁꯨ ꯊꯥꯔꯛꯇꯕ ꯌꯥꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯗ ꯁꯨꯝ ꯂꯩꯕꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯁꯨꯃꯥꯏꯅ JRF ꯖꯨꯅꯤꯌꯔ ꯔꯤꯁꯔꯁ ꯐꯦꯂꯣꯒꯤ ꯐꯣꯝ ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯁꯦ ꯎꯖꯕꯗꯒꯤ ꯃꯁꯤꯗ ꯑꯩ ꯑꯦꯄ꯭ꯂꯥꯏ ꯇꯧꯕ ꯌꯥꯔꯦ ꯈꯣꯠꯂꯦꯅ ꯑꯦꯄ꯭ꯂꯥꯏ ꯇꯧꯕꯗꯒꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯁꯤ ꯑꯩꯅ ꯂꯩꯖꯔꯝꯕꯁꯤꯗꯤ UGCꯒꯤ ꯅꯠꯆꯗ꯭ꯔꯦ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥꯁꯤꯡꯒꯤ ꯇꯣꯉꯥꯟꯅ ꯑꯩꯈꯣꯏꯒꯤ ꯐꯟ ꯂꯥꯛꯆꯕꯗꯒꯤ ꯕꯨꯟꯗꯦꯜꯈꯟ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯑꯩ ꯃꯇꯝꯗꯨꯒꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ माजी जोशी है डॉक्टर BC जोशी मागी कोई प्रोजेक्ट लाप है तारे प्रोजेक्ट की कौपा अदे दा ऐसे अप्लाई तौरे माना ऐसे इंटरव्यू लौरे खनबीरे अदु मतंग द ngसाई पैसा जु फंगे अदुगा आइना रिसर्च जु
MSc tamkhibudai khar pamjare mi si sum khangabnina ado research taw hawrubudagidi sagi research ki मैम जी थेंगरक पने ना इमानब सिंग कई सिंग अदगी कई गुम कांदा आइगी फिल एरिया से देहरादून दो ओय कोई लैंडस्लाइड का कई जी थिजन बगी से अदाइदा चथोक चसिन तौ कांदा कोई आईटी रुकी दा पन बसुदम यावे साइगी कोई डेटा लौबगी नत्रगना कोई तानबगी ओजा सिंग प्रोफेसर सिंग अदंग साइगी बुंदेलखंड यूनिवर्सिटी दगी आईआईटी की कैंपस चांग कानसिदा लेरमीबा कोई स्टैंडर्ड अदगी कोई खेनबा उजबा कांदा साइगी मफमदुदा लेरमीबा रिसर्च स्कॉलर अमदा फावबा अखोइना कइनोमा हंगनिंगबा नत्रगा वारी सानिंगबा फाव मतमदसु ngसाइगी यामना इन्फीरियर ओइबा वखल अमा खंजबदो हाइदि अस मोइदि याम अवांग थाक्तु मफमदा लेबने अदुगा आइदि हाइन तौने अदु अदुमान तौदना अस आइजु सुमाइना सिगुम्बा इन्वायरनमेंट रिसर्च तौबा ngमदि ना अदुमान तौदना रिसर्च किसे अदुमाइना वखनजे तसेंगना मतमदुददि स्ट्रेट ओइना लाक्पा होरे ngसाइगी आइना हाइजखिब स्ट्रेट ओइना अदुमान तौदना अदुगा ngसाइगी इसरो की लाकान सिददि अमुका इसरो की ngसाइगी स्पेस एप्लीकेशन सेंटर सिसु खोगी इसरो मयाम की सेंटर मनुंगदा सुम ममिंग लैबा मफमसु आई हाइजनिंगे सुमत अदुना अदुदा मु लैर कांददि रिसर्च एनवायरनमेंट से असुकी मते खेनगरे ngसाइगी आइना यूनिवर्सिटी द थेंगनरम बसिगा याम फगरे अदुरगसु अदुम ड्रॉबैक खरदि कनो खरदि लैबनिना अदुमाइन तौदना अदगी अमुका मैक्स प्लांक ते अदुमाइना अदुमाइन तौदना सागी रिसर्च त लैखिबदगी वाखनजे आई सुमाइना दुम ओके रिसर्च त लै भाइजे पुरा फुल्ली एकेडमिक हाइतारे एकेडमिक्स त लैबगा चमानि ला याम पाम मथुक त हैबनि अदो अंगांग ओरिङै दगी हाइतारे ngसाइगी अखोगी मपि लारिक त मुपदगी होरगा मरु ओइना अखोई क्लास 10 की मतुंग हाइतारे अखोई साइंस आर्ट्स लोंनो बि द कॉमर्स लोंनो बि तंजासे स्वाइदगी हाइतारे अदुम अंगांग ओरिङै दगी होजु फावबसे अदुम अखोई मसि लारिक से याम फना हरक्तरदि यादि हन खनबिब्रा एनी टाइम अखोई मसि हाइदि टॉपर ओइद्रगसु ngasi लाइन से संग याखो इसागी कैनो से कमाइ तोबिरके कोइ लाइक की फील सिदा अदुम टॉपर दम ओबिर पुरा अंगा ओरङै दगी टॉपर ओइबसे लाइफ फबदगी हाइजे बतारे ngसागी क्लास आइना अनंतपुर द चंगो मतम से सिददी आइना टॉपर अदुम ओइजरे क्लास 8 7 द चंगबने आइसे 7 द चंगबदगी 8 9 10 8 रोनबर 2 ताबोर माले अदुगा 9 10 ददे आइसे वन अदुम ता स्कूल की टॉपर ओइरे अदुगा अखोगी बोर्ड के एग्जाम दसु स्कूल दुगी ओइना टॉपर ओइरे अदुबु सीसी द लाक्पा कांददी मतम आइना काइतारे अखोगी एंट्रेंस टेस्ट की रिजल्ट यंग कांजिदा आइसे मनिंग लोम दगी यंगबा हवे साइगे आइगी परसेंटेज 68 खक्तने अदाइन तौदना ngसागी सीसी द दुमाइना एनवायरनमेंट तुम लेरे अदुदुगा अदुगी मतुंगदगी दि ngसागी होय फर्स्ट क्लास पदि फावे 12 तसु अदुगा बीएससी द आइना हाजगी बद ngसागी काइनो से सेकंड क्लास होय अदुदुगा इवन आइजे मैथमेटिक्स द बैक पेपर सो लाए ओके पुनसिगी आन मने हाइतारे सुमाइना ग्रेजुएशन सिदा हाइदोक पुदि याम काइरबा अदुम ngasi माइ पाबनि हाइदोक पुदि किसु काइ याम फजरनि हाइतारे वारि ngसागी एमएससी अदुगा मसे बीएससी की मतम जंग सागी खरंगसु लंबी से खरा खोगी का हेतारे खरंग ऑप्शन की हाइगद्रा हाइजब तारे अदुगा सागी सोइख्रमिना वखन जे याम पंगनसु हरक पाइतारे पुंसी से अदुनसु अदुगो सागी बीएससी द सुमाइना सो चाम चाउना सोइगेबजे मसिदा याम चाउना निंगम दमसु लेगेबदगी एमएससी सिददी आई फजना होनरगे हाइबगी वखन जिमा अदुगी कनो सिम लेखरे ओके टर्निंग पॉइंट जे बीएससी की फेल लेबसन ओइदुरी मास्टर बैक लाक बजे हेतारे फेल लेबो मनत्रगसु अदवाइन तौदना अदो सागी एमएससी द सी आइना तंबा कानसिदा आइजे दुम टॉपर ओइरे सागी अखोगी बैच तुगी ओइना हाइजे बतारे अदुमाइना अदो सागी तावना हंबिबदा सागी काइतारे टॉपर म ओइगद्रा नत्रकना तौबदा हाइबसे फबम मतु ताब्रा मसे आइगी वखनदा मसी लेतियन आई तसेंग आई थमजनिंगे मरमदी ngसागी चलिब लंबी जे ngसागी याम सांगना चटब लंबी ने हाइजरिब 10 दगी 12 दगी बीएससी दगी बीएससी दगी मुका एमएससी लोर मतुंग दसो मुका रिसर्च तौरग मु चलिबनि ने याम सांगना चटब लंबी ने ngसागी टॉपर ओइबा ओइदबा रैंक याव यावदबा ngसागी ख्वाइदि मरोइन आइन हाइजनिंग बजे मखोंग छेंगना ओके मखोंग छेंगना आइने पारि पोट से खंगना
ꯆꯠꯆꯈꯤꯕꯁꯦ ꯃꯁꯤꯁꯤ ꯈꯛꯇꯪ ꯃꯔꯨ ꯑꯣꯏꯅ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯗꯨꯒ ꯉꯁꯥꯏ ꯌꯥꯝ ꯁꯥꯡꯅ ꯆꯠꯄꯅꯤꯅ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯃꯈꯣꯡ ꯁꯦꯡꯅ ꯌꯥꯝ ꯍꯥꯔꯗ ꯋꯥꯔꯛ ꯑꯣꯏꯅ ꯆꯠꯄꯤꯈꯤꯕ ꯑꯗꯨꯗꯨꯒ ꯉꯁꯥꯏꯒꯤ ꯈꯥꯡꯕ ꯀꯟꯕ ꯌꯥꯝ ꯁꯥꯡꯅ ꯆꯠꯇꯣꯔꯤꯃꯤꯅ ꯑꯗꯨꯗꯨꯒ ꯄꯦꯟꯊꯣꯛꯄ ꯍꯥꯏꯕꯁꯤꯃꯒ ꯉꯁꯥꯏꯒꯤ ꯍꯥꯏꯗꯤ ꯑꯋꯥꯡ ꯑꯅꯦꯝꯁꯨ ꯃꯌꯥꯝ ꯂꯥꯛꯄꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯑꯗꯨꯝ ꯍꯥꯏꯖꯅꯤꯡꯉꯤ ꯑꯣꯀꯦ ꯃꯈꯣꯡ ꯁꯦꯡꯅ ꯍꯧꯔꯛꯄ ꯑꯃꯗꯤ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯃꯥꯔꯛ ꯌꯥꯝ ꯃꯔꯨ ꯑꯣꯏꯗꯦ ꯑꯗꯨꯝ ꯇꯣꯄꯔ ꯑꯣꯏꯗꯧꯅꯤ ꯍꯥꯏꯕꯁꯨ ꯂꯩꯇꯦ ꯃꯈꯣꯡ ꯁꯦꯡꯅ ꯍꯧꯔꯛ ꯇꯥꯔꯒꯗꯤ ꯑꯦꯅꯤ ꯇꯥꯏꯝ ꯇꯔꯅꯤꯡ ꯄꯣꯏꯟꯠꯁꯦ ꯂꯥꯛꯄ ꯌꯥꯏ ꯑꯗꯨꯒ ꯐꯦꯂꯤꯌꯔꯁꯨ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯒꯨꯅꯦꯁꯋꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤꯁꯦ ꯍꯥꯏꯐꯦꯠ ꯇꯥꯖꯕ ꯃꯇꯝꯗ ꯐꯦꯂꯤꯌꯔꯁꯤꯅ ꯌꯥꯝ ꯆꯥꯎꯕ ꯇꯔꯅꯤꯡ ꯄꯣꯏꯟꯠ ꯑꯃ ꯑꯣꯏꯔꯒ ꯃꯃꯥꯡꯗ ꯀꯥꯞꯈꯠꯅꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯔꯣꯀꯦꯇꯤꯡ ꯍꯥꯏꯇꯥꯔꯦ ꯔꯣꯀꯦꯇꯤꯡꯒꯤ ꯁ꯭ꯇꯦꯖꯁꯤ ꯑꯩꯈꯣꯏꯒꯤ ꯂꯣꯟꯆ ꯄꯦꯗꯁꯤ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯑꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯟ ꯗꯦꯟ ꯑꯣꯐ ꯗꯦꯟ ꯇꯧꯖꯒꯦ ꯕ꯭ꯔꯦꯛꯀꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯒꯨꯅꯦꯁꯋꯔꯒ ꯃꯈꯥ ꯇꯥꯅ ꯋꯥꯔꯤ ꯁꯥꯖꯒꯦ ꯕ꯭ꯔꯦꯛ ꯌꯥꯝ ꯊꯝꯖꯔꯛꯀꯦ ꯏꯝꯄꯦꯛ ꯅ꯭ꯌꯨꯁ ꯃꯦꯡ ꯇꯥꯗꯨꯅ ꯂꯩꯕꯤꯌꯨ ꯋꯦꯜꯀꯝ ꯕꯦꯛ ꯑꯗꯨꯅ ꯌꯦꯡꯕꯤꯔꯤꯕꯁꯤ ꯃꯅꯨꯡ ꯍꯨꯠꯅꯅꯤ ꯑꯗꯨꯒ ꯉꯁꯤꯒꯤ ꯃꯅꯨꯡ ꯍꯨꯠꯅ ꯁꯦꯔꯦꯅꯥꯏ ꯁꯣꯒꯤ ꯁꯣ ꯁ꯭ꯇꯣꯄꯔ ꯑꯣꯏꯕꯤꯔꯤꯕ ꯁꯣ ꯁ꯭ꯇꯣꯄꯔ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯁꯣꯂꯔ ꯁꯤꯁꯇꯝ ꯑꯁꯤꯗ ꯃꯤꯑꯣꯏꯕꯅ ꯂꯩꯔꯤꯕ ꯁꯣꯂꯔ ꯁꯤꯁꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯦꯁꯇꯦꯔꯣꯏꯗ ꯑꯃꯒꯤ ꯃꯃꯤꯡꯁꯤ ꯊꯥꯡꯖꯝ ꯍꯥꯏꯅ ꯃꯃꯤꯡ ꯄꯤꯔꯝꯕ ꯑꯗꯨꯒꯨꯝꯂꯕ ꯒꯨꯅꯦꯁꯋꯔ ꯊꯥꯡꯖꯝꯅꯤ ꯑꯩꯈꯣꯏ ꯂꯦꯡꯁꯤꯟꯗꯨꯅ ꯂꯩꯕꯤꯔꯤꯕꯁꯤ ꯒꯨꯅꯦꯁꯋꯔꯗ ꯃꯈꯥ ꯇꯥꯅ ꯂꯥꯛꯆꯅꯤꯡꯉꯤꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯄꯣꯏꯔꯩ ꯈꯣꯡꯖꯤꯟ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯗꯒꯤ ꯍꯧꯈ꯭ꯔꯒ ꯉꯁꯤ ꯈꯨꯜ ꯃꯆꯥꯁꯤꯗꯒꯤ ꯍꯥꯏꯇꯥꯔꯦ ꯃꯊꯪ ꯆꯠꯈ꯭ꯔꯒ ꯉꯁꯤ ꯖꯔꯃꯅꯤꯒꯤ ꯌꯥꯝ ꯆꯥꯎꯈꯠꯂꯕ ꯂꯩꯕꯥꯛ ꯑꯃꯒꯤ ꯌꯥꯝ ꯃꯃꯤꯡ ꯂꯩꯕ ꯁꯤꯇꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯟꯁꯀꯤ ꯂꯝꯗꯝ ꯃꯛꯀꯥꯒꯁꯨ ꯍꯥꯏꯕ ꯌꯥꯕ ꯑꯗꯨꯒꯨꯝꯂꯕ ꯒꯣꯇꯤꯡꯒꯟꯗ ꯑꯩꯈꯣꯏꯒꯤ MPSꯁꯤꯗ ꯔꯤꯁꯔꯆ ꯇꯧꯕꯤꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯤꯁꯤꯗꯒꯤ ꯁꯤ ꯇꯥꯅ ꯆꯠꯄꯤꯕꯒꯤ ꯀꯩꯅꯣꯁꯦ ꯂꯥꯏꯐꯁꯦ ꯉꯁꯥꯏꯁꯨ ꯌꯥꯝ ꯂꯤꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯍꯧꯔꯛꯈꯤꯒꯦ ꯉꯁꯥꯏ ꯏꯆꯝ ꯆꯝꯅꯁꯨ ꯍꯧꯔꯛꯈꯤ ꯍꯥꯏ ꯀꯃꯥꯏꯅ ꯂꯥꯏꯐꯁꯦ ꯀꯃꯥꯏꯅ ꯍꯧꯔꯛꯀꯦ ꯏꯁꯥꯗ ꯊꯥꯖꯕꯤꯕ ꯐꯥꯎꯕ꯭ꯔꯥ ꯁꯨꯃꯥꯏꯅ ꯖꯔꯃꯅꯤꯒꯤ ꯒꯣꯇꯤꯡꯒꯟꯗ ꯌꯧꯒꯅꯤꯁꯤ ꯈꯟꯕꯤꯔꯨꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯤ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯃꯪ ꯑꯣꯏꯅ ꯊꯧꯕꯤꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯃꯁꯤ ꯌꯦꯡꯕꯤ ꯄꯨꯔꯥ ꯖꯔꯅꯤꯁꯦ ꯑꯃꯨꯛ ꯍꯟꯅ ꯐ꯭ꯂꯥꯁꯕꯦꯛꯇ ꯌꯦꯡꯕꯤꯕ ꯃꯇꯝꯗ तसेंगना हाइजरगदी आई इसाना नोंगमता मंगद फाव हाइजब तारे खोगी खल्लुबदी लाइरदना इंडिया की मपान द सुमाइना चटकनी हाइबसिन से आउट ऑफ द बॉक्स हाइब तारे अदुगा जस्ट आइना खोगी मणिपुर द लाइरिब कांदा पामजगी हाइबबु मणिपुर की मपान द लाइक तंबा चटपा असि खदंग आई पामजगी तसेंगना बाय कोई एनी मीन्स कोई कहता रहे तौरगा इसे मणिपुर मपान तमुगे हाइबसे अदुगा नसागी स्कूलिंग तौरिंगै मतमददी अदुम नसागी स्कूल की पाबम थोकपा लाइरिक खरा पारगा अदगी अखोगी कॉम्पिटिशन जिंगजे मतमदुजा आइजु याम यावजरे बगी साइंस की मैथमेटिक्स की दुमाइना अखोई 1999 दा पांथोखिबा स्टेट लेवल की साइंस एंड मैथमेटिक्स की कॉम्पिटिशन दसु अखोई मना लोबी को माने हंदक अखोई मॉरल एजुकेशन सेंटर इरोइसना नुंगसीना ओपी सागी हजिकी मतमदुदा आइना 7 पोजीशन ल कनो ताई कनो से अदो आइगिदी अयामबनदि कंसोलेशन प्राइज गाक्तने आय फंगी सिंगजे ओके फर्स्ट सेकंड तारुब नतेबा अदुगा फर्स्ट सेकंड थर्ड ताबसु अदुम यावी मरमक्त अदुम खोई यान बोइना पेपेट यावबी नोइन तौदना अदुगा जस्ट खोई स्कूलिंग तौरिंग मतमददि चम चम नंग सागी पाबम थोकु लाइक खरा पारगा अदगी एग्जाम कई सि सुमाइन तौरगा अदुमाइना दुम लाखेबने अदुगा जस्ट मतमदु खनबा हाइबबु मपान तंबा चटपा अदो खोगी 11 12 सीसी हायर सेकेंडरी स्कूल दा तंबिरेन ताकबिरी अदुना युमदगी नुंगतिगी लाकबिब्रा नत्रगा होसवाय अनकपदा लिबिरमरा स्कूल की कमाय तौबी होय 11 12 तम तम से आइजे क्वाकेथिल दा 11 तम मिकान मतम खरा मु लेजरमे अदुदुगा खोगी नोमैबुंग दा अदु भारत सुमाय भारत लेजुने लेरमे युमदगी सुम चथोक चसिन जिदि नुआइतबनिना ओके मखा ताबि अदुगा खोजी सुमायना मपान चप्पगी वाखन सिबुदी लेबिरे मपान चप्पसु फंगी मसि फंगिबि वारि जिमाय तौबि मपान चप्पगी वारि से तसेंगना याम नुआइ वारि नि हाइजो तारे सागी तमदुदा फैमिली कंडीशन सु यामना खोगी नोपनिना आइगी फैमिली नदी कोई ग्रेजुएशन से मणिपुर दा तौहनिंगबा अदुगा ग्रेजुएशन की मतुंग दा चटलोना अदुमाइना हाइबीबा अदा आइना ngसाइगी अंगांगी खोगी लेंगाउ निंगाई हाइतारे निंगाई अदुमाइना सु ओइबनिना आइना चटके न खनगिबदगी ngसाइगी आइना तमदुदा अंगांसिंग ट्यूशन तौए इमुंग अनि हुम अदु ट्यूशन तौरिबा आइगी इमुंगसिंगी पेरेंट्स सिंग दा आइना सुम वारी साजबा दगी मोइना सु नुंगसिबिबदगी हाइजबा तारे मतेंग पांगबिरे सुमाइना पैसा नुंगसागी अदुमाइन तौरगा
ꯑꯩꯁꯦ ꯃꯇꯝꯗꯨꯒꯤ ꯄꯩꯁꯥꯁꯦ ꯈꯔ ꯁꯥꯒꯠꯂꯦ ꯑꯗꯨꯒ ꯏꯃꯥꯟꯅꯕ ꯑꯩꯈꯣꯏ ꯁꯤꯗꯒꯤ ꯋꯥꯍꯦꯡꯕꯝ ꯔꯣꯃꯤꯅ ꯃꯥꯁꯨ ꯃꯄꯥꯟꯗ ꯆꯠꯀꯗꯧꯕ ꯑꯗꯨꯒ ꯀꯨꯔꯨꯛꯁꯦꯇ꯭ꯔꯗ ꯑꯗꯨꯒ ꯃꯉꯣꯟꯗ ꯑꯩꯅ ꯇꯤꯀꯦꯠ ꯅꯨꯡꯀꯦꯠꯁꯨ ꯂꯣꯏꯅ ꯀꯛꯄꯤꯔꯣ ꯈꯣꯠꯄꯤꯔꯣꯅ ꯇꯧꯔꯦ ꯑꯗꯨꯗꯨꯒ ꯃꯇꯝꯗꯨꯗ ꯌꯨꯝꯗꯗꯤ ꯄꯥꯎꯁꯤ ꯈꯪꯍꯟꯗ꯭ꯔꯦ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯍꯥꯏꯐꯦꯠ ꯗꯤꯁꯀꯁꯟ ꯑꯃꯗꯤ ꯂꯩꯈ꯭ꯔꯒ ꯑꯗꯨꯝ ꯀꯩꯅꯣꯁꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯁꯥꯐꯕ ꯀꯧꯕ ꯑꯃꯅꯁꯨ ꯃꯇꯦꯡꯁꯤ ꯌꯥꯝ ꯄꯥꯡꯕꯤ ꯃꯥꯒꯤ ꯏꯃꯥ ꯑꯗꯒꯤ ꯃꯥꯒꯤ ꯏꯗꯣꯝꯆꯥ ꯑꯩꯈꯣꯏꯒꯤ ꯇꯨꯀꯦꯁꯣꯔꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯒꯤ ꯀꯣꯡꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯟꯇꯤ ꯃꯦꯝꯆꯥꯅ ꯐꯦꯃꯤꯂꯤꯁꯤꯒ ꯑꯗꯒꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯏꯇꯩꯃ ꯔꯠꯇꯅꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯗꯣ ꯃꯤꯡꯗꯤ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯑꯩ ꯅꯤꯡꯁꯤꯡꯕ ꯈꯔ ꯑꯗꯨꯝ ꯄꯟꯖꯔꯕꯅꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯀꯩꯅꯣꯁꯤ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯄꯩꯁꯥꯁꯤ ꯇꯧꯔꯒ ꯑꯩꯁꯦ ꯑꯗꯨꯝ ꯌꯨꯝꯗ ꯍꯥꯏꯔꯝꯗꯕꯤꯗ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯨꯒ ꯑꯥꯗ ꯌꯧꯔ ꯃꯇꯨꯡꯗ ꯑꯩꯅ ꯌꯨꯝꯗ ꯄꯥꯎꯁꯤ ꯄꯤꯔꯛꯑꯦ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯂꯥꯛꯑꯦ ꯈꯣꯠꯂꯦ ꯀꯩꯅꯣ ꯇꯧꯕꯁꯦ ꯑꯗꯣ ꯌꯨꯝꯅꯗꯤ ꯃꯇꯝꯗꯨꯗ ꯌꯥꯝ ꯋꯥꯔꯧꯕ ꯃꯇꯝ ꯍꯥꯏꯖꯕ ꯇꯥꯔꯦ ꯍꯣꯏ ꯑꯗꯣ ꯑꯩꯅ ꯆꯠꯈ꯭ꯔꯕꯅꯤꯅ ꯉꯁꯥꯏꯒꯤ ꯌꯨꯝꯅꯗꯤ ꯋꯥꯔꯁꯨ ꯋꯥꯅ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯊꯥꯡꯖꯝ ꯏꯕꯣꯇꯣꯝꯕꯤꯁꯦ ꯃꯇꯝꯗꯨꯗ ꯄ꯭ꯔꯥꯏꯚꯦꯠ ꯁ꯭ꯀꯨꯜ ꯑꯣꯖꯥ ꯑꯣꯏꯕꯅꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯃꯥ ꯏꯄꯥꯗꯤ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯒꯤ ꯑꯗꯨꯝ ꯊꯕꯛ ꯁꯨꯔꯒ ꯍꯥꯏꯖꯕ ꯇꯥꯔꯦ ꯂꯧꯃꯤ ꯑꯣꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯗꯣ ꯃꯇꯝꯗꯨꯗ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯕꯣꯇꯣꯝꯕꯤꯁꯤꯅ ꯑꯗꯒꯤ ꯏꯇꯩꯃ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯍꯦꯃꯟꯇ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯆꯦꯁꯤꯒ ꯃꯌꯥꯝꯁꯤꯅ ꯇꯧꯔꯒ ꯑꯗꯨꯝ ꯊꯥꯒꯤ ꯊꯥꯔꯛꯄ ꯊꯥꯒꯤ ꯑꯗꯨꯃꯥꯏꯅ ꯊꯥꯔꯒ ꯋꯥꯅ ꯑꯗꯨꯝ ꯇꯝꯃꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ BSCꯁꯦ ꯑꯗꯣ ꯉꯁꯥꯏꯒꯤ ꯋꯥꯅ ꯇꯝꯃꯛꯄꯁꯤ ꯉꯁꯥꯏꯒꯤ ꯑꯉꯥꯡ ꯑꯃ ꯑꯣꯏꯕꯅꯤꯅ ꯉꯁꯥꯏ ꯑꯩꯅ ꯍꯥꯏꯖꯩ ꯄꯪ ꯂꯩꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯗꯨ ꯋꯥꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯋꯥꯅ ꯂꯥꯛꯈꯤꯕꯗꯣ ꯑꯗꯩꯗꯨꯗ ꯑꯩꯅ ꯍꯣꯠꯅꯕ ꯆꯥꯡꯗꯤ ꯍꯣꯠꯅꯈꯤꯗꯕꯗꯣ ꯃꯗꯩꯗꯨꯗ ꯃꯗꯨꯅꯁꯨꯅꯦ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯅꯤꯡꯉꯝꯗꯕ ꯃꯇꯨꯡꯗ ꯂꯥꯛꯈꯤꯕꯁꯦ ꯑꯩꯅꯁꯨ ꯌꯥꯝꯅ ꯉꯁꯥꯏꯒꯤ ꯌꯥꯝꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯔꯕꯅꯦ ꯍꯥꯏꯖꯔꯤꯕ ꯑꯗꯨꯕꯨ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯔꯤꯖꯜꯠꯁꯨ ꯌꯥꯝ ꯐꯖꯈꯤꯗꯕꯁꯦ ꯑꯗꯩꯗꯨꯗ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯁ ꯑꯩ ꯑꯃꯨꯛꯇꯪꯗꯤ ꯍꯣꯠꯅꯗꯕ ꯌꯥꯗ꯭ꯔꯦꯅ ꯉꯁꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ MSCꯁꯤꯗꯤ ꯐꯖꯅꯁꯨ ꯏꯁꯥꯅ ꯊꯋꯥꯏ ꯌꯥꯎꯅ ꯍꯣꯠꯅꯖꯔꯦ ꯑꯗꯨꯒ MSCꯁꯤ ꯍꯣꯠꯅꯈꯤꯕꯗꯒꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯉꯁꯥꯏꯒꯤ ꯔꯤꯁꯔꯁ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯨꯃꯥꯏꯅ ꯔꯤꯁꯔꯁꯀꯤ ꯂꯥꯏꯟꯁꯤꯗ ꯑꯣꯏꯅ ꯆꯠꯂꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯁꯨ ꯂꯥꯛꯈꯤꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ GSIꯒꯤꯁꯤꯁꯨ ꯍꯧꯖꯤꯜꯂꯛꯄ ꯃꯇꯥꯡꯁꯨ ꯑꯣꯏꯕꯒꯤꯗꯨꯗ ꯑꯗꯣ ꯑꯗꯒꯤ ꯑꯃꯨꯛꯀ GSI ꯑꯦꯛꯖꯥꯝꯁꯤ ꯇꯣꯛꯑꯒ PhD ꯇꯧ ꯆꯠꯀꯥꯟꯁꯤꯗ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯏꯁꯥꯗ ꯄ꯭ꯔꯦꯁꯔ ꯑꯃꯁꯨ ꯑꯗꯨꯝ ꯂꯩꯔꯦꯕ ꯍꯥꯏꯕꯗꯤ ꯑꯩꯅ PhDꯁꯤ ꯃꯇꯝ ꯆꯥꯅ ꯂꯣꯏꯗ꯭ꯔꯒꯗꯤ ꯑꯗꯒꯤ ꯑꯃꯨꯛꯀ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯃꯤꯃꯥꯟ ꯍꯧꯗ꯭ꯔꯒꯗꯤ ꯑꯩ ꯑꯁ ꯃꯤꯅ ꯀꯔꯤ ꯍꯥꯏꯅꯒꯗꯒꯦ ꯉꯁꯥꯏꯒꯤ ꯊꯕꯛꯁꯨ ꯇꯧꯍꯧꯗꯦ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯐꯦꯃꯤꯂꯤꯒꯤꯁꯨ ꯑꯃꯨꯛꯀ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯝ ꯄ꯭ꯔꯦꯁꯔ ꯃꯌꯥꯝ ꯃꯔꯛꯇ ꯍꯣꯠꯅꯈꯤꯕꯅꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯑꯩꯒꯤ PhD ꯇꯧꯕ ꯃꯇꯝꯗꯁꯨ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯂꯣꯏꯅꯕꯤꯒ ꯂꯩꯕ ꯀꯥꯟꯁꯤꯗ ꯉꯁꯥꯏꯒꯤ ꯆꯥꯕ ꯆꯥꯗꯕ ꯁꯦꯠꯄ ꯀꯔꯤꯝ ꯈꯟꯗ꯭ꯔꯦ ꯑꯗꯨꯝ ꯑꯩꯒꯤ ꯄꯦꯄꯔ ꯐꯣꯡꯕ ꯈꯣꯠꯄꯁꯤꯗ ꯐꯖꯅ ꯉꯝꯃꯤꯉꯩ ꯐꯣꯡꯍꯧꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯐꯖꯅ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯇꯝ ꯆꯥꯅ ꯊꯕꯛꯁꯤ ꯂꯣꯏꯁꯤꯟꯕ ꯑꯣꯀꯦ ꯑꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯄꯦꯄꯔꯁꯦ ꯀꯌꯥꯃꯨꯛꯇꯤ ꯐꯣꯡꯕꯤꯈ꯭ꯔꯦ ꯄꯦꯄꯔꯁꯦ PhDꯒꯤ ꯃꯇꯝꯗ ꯑꯩꯁꯦ ꯐꯥꯔꯁ ꯑꯣꯊꯔ ꯑꯣꯏꯅ ꯄꯦꯄꯔ 3 ꯐꯣꯡꯉꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣ-ꯑꯣꯊꯔ ꯑꯣꯏꯅ ꯑꯩꯁꯦ 9 ꯇꯔꯦꯠ ꯆꯞ ꯆꯥꯅ ꯃꯁꯤꯡꯁꯦ ꯈꯪꯖꯗ꯭ꯔꯦ ꯑꯗꯣ ꯑꯩꯅ ꯈꯟꯕꯗ 10ꯃꯨꯛꯀꯤ ꯆꯥꯡꯁꯦ ꯁꯨꯃꯥꯏꯅꯗꯤ PhDꯒꯤ ꯃꯇꯝꯗ ꯐꯣꯡꯈ꯭ꯔꯦ PhDꯒꯤ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯥꯔꯁ ꯑꯣꯊꯔ ꯑꯣꯏꯕꯒ ꯀꯣ-ꯑꯣꯊꯔ ꯑꯣꯏꯕꯒ ꯄꯨꯟꯅ ꯑꯩꯈꯣꯏꯒꯤ 9 ꯅꯠꯇ꯭ꯔꯒ 10 ꯁꯤꯒꯤ ꯆꯥꯡꯁꯤ ꯂꯩꯔꯦ ꯑꯗꯨꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯍꯥꯏꯖꯕ ꯇꯥꯔꯒꯗꯤ ꯐꯥꯔꯁ ꯑꯣꯊꯔꯒꯤ ꯑꯣꯏꯅꯁꯦ 6 ꯁꯨꯕꯒꯤ ꯃꯌꯥꯗ ꯑꯣꯏꯔꯛꯀꯗꯣꯔꯦ ꯑꯗꯨꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣ-ꯑꯣꯊꯔ ꯁꯤ ꯄꯨꯟꯅ ꯊꯥꯖꯤꯜꯂꯒꯗꯤ 10ꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯂꯥꯛꯀꯗꯣꯔꯦ ꯍꯥꯏꯖꯕ ꯇꯥꯔꯦ ꯄꯣꯁ ꯗꯣꯛꯀꯤ ꯃꯇꯝꯁꯤꯗ ꯍꯥꯟꯅꯒꯤꯁꯨ ꯌꯥꯎꯔꯒ ꯍꯥꯏꯖꯕ ꯇꯥꯔꯦ 10ꯒꯤ ꯃꯊꯛꯇ ꯁꯨꯃꯥꯏꯅ ꯂꯥꯛꯇꯣꯔꯦ ꯐꯣꯡꯈꯤꯕ ꯂꯩꯔꯦ ꯐꯣꯡꯉꯛꯀꯗꯧꯕꯒ ꯄꯨꯂꯞ ꯊꯥꯖꯤꯜꯂꯒ ꯍꯥꯏꯖꯕ ꯇꯥꯔꯦ ꯈꯨꯠ ꯊꯥꯈꯤꯕꯁꯦ ꯍꯥꯏꯇꯥꯔꯦ ꯑꯣꯀꯦ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯗꯣ ꯉꯁꯥꯏ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯥꯁ 11 12 ꯂꯣꯏꯔꯒ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯇꯝꯕ ꯃꯄꯥꯟꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯗꯩ ꯆꯠꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯑꯃ ꯍꯥꯟꯅꯗꯩ ꯑꯗꯨꯝ ꯂꯩꯔꯦꯅ ꯍꯥꯏꯕꯤꯔꯤ ꯗꯤꯖꯥꯏꯔ ꯑꯃ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯨꯝꯗ ꯇꯥꯝꯗꯅ ꯂꯩꯀꯥꯏ ꯃꯌꯥꯝꯒ ꯏꯃꯥꯟꯅꯕ ꯃꯌꯥꯝꯒ ꯇꯥꯟꯅꯔꯒ ꯆꯠꯈꯤꯕꯒꯤ ꯋꯥꯐꯝꯁꯨ ꯂꯤꯕꯤꯔꯤ ꯍꯥꯏꯇꯥꯔꯦ ꯍꯥꯏꯗꯤ ꯗꯤꯇꯔꯃꯤꯅꯦꯁꯟꯗꯤ ꯌꯥꯝ ꯁ꯭ꯇꯔꯣꯡ ꯑꯣꯏꯔꯦ ꯍꯥꯏꯕꯒꯤ ꯑꯗꯨꯕꯨ ꯃꯗꯨ ꯑꯩ ꯆꯠꯄ ꯇꯥꯔꯒꯗꯤ ꯃꯗꯨꯗ ꯁꯦꯜ ꯊꯨꯝ ꯃꯌꯥꯝ ꯆꯪꯒꯅꯤ ꯑꯩꯒꯤ ꯏꯃꯨꯡꯅ ꯑꯩꯁꯦ ꯑꯦꯐꯣꯔꯠ ꯇꯧꯕ ꯉꯝꯃꯣꯏ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯒ ꯀꯩꯝꯇ ꯂꯩꯈꯤꯗꯕ꯭ꯔꯥ ꯑꯗꯨꯒ ꯌꯨꯝꯒꯤ ꯃꯤꯅꯁꯨ ꯀꯣꯟꯅ ꯆꯠꯂꯨ ꯍꯥꯏꯔꯤꯁꯦ ꯑꯗꯨꯝꯕꯒꯤ ꯃꯔꯝꯒꯁꯨ ꯂꯩꯈꯤꯕ꯭ꯔꯥ ꯈꯤꯇꯪ ꯍꯥꯏꯕꯤꯌꯨ ꯍꯥꯏꯇꯥꯔꯦ ꯃꯥꯅꯦ ꯇꯁꯦꯡꯅ ꯉꯁꯥꯏꯒꯤ
ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯏꯕꯣꯇꯣꯝꯕꯤꯁꯦ ꯃꯥꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯑꯣꯏꯅꯗꯤ ꯃꯥꯅ ꯂꯣꯏꯅ ꯁꯦꯝꯕꯤꯔꯛꯄꯅꯤ ꯑꯗꯣ ꯃꯇꯝꯗꯨꯗ ꯉꯁꯥꯏꯒꯤ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯃꯥꯁꯦ ꯎꯈ꯭ꯔꯨꯜꯗ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯍꯥꯠꯁꯤꯗ ꯑꯣꯖꯥ ꯑꯣꯏ ꯑꯗ ꯍꯧꯖꯤꯛꯁꯨ ꯑꯣꯏꯕꯤꯔꯤꯕ꯭ꯔꯥ ꯍꯧꯖꯤꯛꯇꯤ ꯌꯥꯏꯔꯤꯄꯣꯛꯀꯤ ꯁꯔꯀꯥꯔ ꯍꯥꯠꯇ ꯑꯣꯏꯅ ꯑꯣꯏꯔꯦ ꯑꯗꯣ ꯃꯥꯅ ꯉꯁꯥꯏꯒꯤ ꯌꯥꯝ ꯐꯖꯅ ꯁꯦꯝꯅꯤꯡꯕ ꯍꯥꯏꯇꯥꯔꯦ ꯁꯦꯝꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯈꯔ ꯀꯩꯅꯣ ꯇꯧꯕꯅꯤꯅ ꯂꯥꯛꯅꯕꯗ ꯈꯔ ꯋꯥꯕꯅꯤ나 ꯌꯨꯝꯗ ꯂꯩꯔꯒꯗꯤ ꯉꯁꯥꯏꯒꯤ ꯃꯤꯠꯅ ꯈꯣꯡꯅ ꯎꯔꯒꯗꯤ ꯑꯗꯨꯒꯤ ꯒꯥꯏꯗꯦꯟꯁꯇꯨꯃꯁꯨ ꯌꯨꯝꯗꯁꯨ ꯈꯟꯕꯤꯕ ꯑꯗꯒꯤ ꯑꯃꯨꯛꯀ ꯈ꯭ꯋꯥꯏ ꯃꯔꯨꯑꯣꯏꯅ ꯄꯩꯁꯥꯁꯤꯁꯨ ꯑꯃꯨꯛꯀ ꯋꯥꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯃꯇꯝꯗꯨꯗ ꯆꯠꯈ꯭ꯔꯒꯗꯤ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯃꯁꯨ ꯂꯩꯔꯤꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯈꯟꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯩꯅꯁꯨ ꯃꯇꯝꯗꯨꯗ ꯈꯟꯗꯕ ꯅꯠꯇꯦ ꯌꯥꯝ ꯈꯜꯂꯦ ꯑꯩ ꯑꯗꯨꯝ ꯄꯉꯥꯎ ꯂꯩꯔꯒꯁꯨ ꯌꯨꯝꯒꯤꯗꯤ ꯑꯗꯨꯝ ꯈꯜꯂꯤ ꯌꯨꯝꯒꯤꯗꯤ ꯌꯥꯝ ꯈꯟꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯖꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯗꯨꯕꯨ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯇꯝꯅꯤꯡꯕꯗꯨꯅ ꯍꯦꯟꯈꯤꯕꯗꯨꯅ ꯉꯁꯥꯏꯒꯤ ꯌꯨꯝꯗ ꯋꯥꯍꯧꯔꯒꯁꯨ ꯍꯥꯏꯕꯒꯤ ꯑꯗꯨꯗꯣ ꯑꯣꯚꯔꯀꯝ ꯇꯧꯕꯁꯤ ꯉꯝꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯃꯨꯛ ꯑꯥꯗ ꯂꯩꯈ꯭ꯔꯀꯥꯟꯗꯗꯤ ꯉꯁꯥꯏꯒꯤ ꯑꯩꯁꯦ BSCꯒꯤ ꯆꯍꯤ 3ꯁꯦ ꯑꯩꯁꯦ ꯌꯨꯝ ꯊꯣꯔꯛꯇꯦ ꯑꯥꯗ ꯑꯩꯈꯣꯏꯒꯤ part time job se McDonald's ta tawrei adagi akhoi barista coffee da tawrei an tawdana adumai dum leire adu ngasai gi awabu yam khangai adu duga mayam su yam loinere aduga ai se mingon da no haibo se ka haina sum ngasing ngam da bagi kanom su leiba adagi amuka khagi inkhalak pa ju oibanina ngasai gi khara su kana tawbasida adum ꯑꯗꯨꯃꯥꯏꯅ ꯆꯠꯈꯤꯕꯅꯦꯅ ꯑꯩ ꯍꯥꯏꯖꯅꯤꯡꯉꯦ ꯑꯗꯨꯗꯨꯒ ꯇꯁꯦꯡꯅ ꯈꯟꯗꯕꯗꯤ ꯅꯠꯇꯦ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯗꯨꯝ ꯈꯜꯂꯦ ꯌꯨꯝꯗ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯅ ꯊꯥꯔꯛꯄꯅꯦ ꯑꯗꯨꯅ ꯑꯩ ꯁꯤꯃ ꯇꯧꯗꯕ ꯌꯥꯗꯦ ꯁꯤꯃ ꯑꯣꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯨꯡꯇꯤꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯗꯥꯏꯔꯤꯗ ꯀꯩꯗ ꯅꯠꯇ꯭ꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯣꯇꯣ ꯁꯖꯦꯁꯟ ꯑꯣꯏꯅ ꯏꯁꯥꯗ ꯑꯗꯨꯝ ꯍꯥꯏꯖꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯑꯗꯨꯕꯨ ꯌꯥꯝ ꯀꯟꯁꯤꯌꯁ ꯑꯣꯏꯅ ꯑꯗꯨꯝ ꯁꯣꯏꯈꯤꯕꯗꯣ ꯃꯗꯨꯗꯣ ꯑꯗꯨꯗꯤ ꯈꯔꯗꯤ ꯂꯩꯈꯤ ꯍꯥꯏꯇꯥꯔꯦ ꯀꯩꯅꯣꯁꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ 11 12ꯇ ꯁꯥꯏꯟꯁ ꯂꯧꯔꯛꯄꯩꯁꯦ ꯍꯧꯖꯤꯛꯀꯥꯟꯁꯨ ꯍꯟꯗꯛꯇ ꯑꯩꯈꯣꯏꯒꯤ class 10 गी मेट्रिक की परीक्षा है तो क्रम मतुंग मयाम से साइंस तम अरिमा अयाम ममा पासिंग ना मचा सिंग बु साइंस तम हनबगी वकल खनई अदुगा मचा सिंग मसाना सु कोई साइंस तमगी हाब खनरी अयाम आर्ट्स कॉमर्स से इकन खन दबगुम गी ममी जुतारी अदो कोई मणिपुर ता साइंस की सुमाई गी चनबी है तारे याम हौखिबा चही खरा से याम चावना जुलाए अदो इसाना साइंस लौकु मतम दुदी युंगी मिसिंग ना हाइबदगी नत्र इमानो मयाम साइंस लौ दोरेना इसाना से दुम लौबी खिबरा पाम लौबी खिबरा कोइ तौबनो हुजिकान मयाम साइंस चनरिसि मसिसु अफबा ट्रेन अमने हाइबिनिंग बरा करी हाइबिनिंग मतमदुदा अइना साइंस लौजगिबसि तसेंगना मतमदुगी कल्चर दुदा दुम चचगिबन हाइजबा ता मतमदे दुम होग्रे होय अदुदुगा अइ ngasa हाइजगिबा खोगी फिजिक्स नत्रगा मैथ्स लौक तारगदि थबक फंगौद्रगसु ट्यूशन जिना हिंगबा यानि हाइबजे मसि जिना जु खोगी यामना चावबो अल्टरनेटिव अम ओइरे हाइबदि सरकार की थबक अदुनि हेनबु खोगी काय तारे सरकार की थबक सिदि लैरिबा फैमिली कंडीशन जिगा मसिदि वारनी नत्रगना सेंट्रल की थबक अम फंगरे अदुमाइना वाखनजे अदुगा तामोगी क्वेश्चन से लाक्चबदा अइना ngasi बावदा सुम थेंगनरप मयामसे सिदै सिददि हौजिकि मतमदि आइंगोंदा ngसागी साइंस लौगेरा नत्रगना आर्ट्स लौगेरा कॉमर्स लौगेरा आइंगोंदा मदुगी आइंगोंदा खेनबसे करिमता लेति अदुगा आइना हाइजनिंगबदसु अखोगी लाइबा तुंगी जनरेशन जिंगजिदा नत्रगा हौजिकि अखोगी सोसाइटी जिंगदा आइना हाइजनिंगबदसु सब्जेक्ट से अमा लौगेरा आर्ट्स लौगेरा कॉमर्स लौगेरा मागी चलिबा लाइन दुदा मखोंग छेंगना चटपीरगदि लाइन खुदिमकी लंबी जे लोइ लैरी अदुदुना कहि तारे मसि चप माने ai हाइजनिंग अदुगा अखोगी लाइरि खतगी वाजु नते अखोगी स्पोर्ट्स तजु एनी अखोगी फुटबॉल वगैरह नत्रगना एनी काइंड ऑफ स्पोर्ट्स लाखबो मतमदा ngसागी लाइरि का चप मानना मसि जे आइदि खेनबजे हौजिकसे सुम आइना थेंगजरकपदा अदुना आई मसे काइमता मखोंग छेंगगदि लोइनमक होय मान चूज तोरबा सब्जेक्ट टू फील्ड दु अदुम मागी लंबी लेजगनी हाबनी याम नोइसे अदो गुनेश्वर हुजिक मतम सांगनसु मपान लेबिरे हातार को ग्रेजुएशन दि होरगा अदो हुजिकति जर्मनी द लेरमनिना हेना लापथो हातार युमदगी हान दे हरियाणा द लेरमनी यूपी लेमनी खरबु नै हुजिकति लामना जखरबनिना लामना लेखर मतम दा को युम गासु दम निंजिंग बेरो मनि तोइना हाबतारे इथन मरुइना इथन द लेरको तंजादा हातारे अदो असोंदा लेब मतम सिदा कोइ ममा मरुइना 2015 दा कोइ मणिपुर याम चाउना दम अतो ममांग दसु मयाम लेखर इरांग मयाम 2015 स्वाइसिदा कोइ इनर लाइन परमिट सिस्टम इरांग जे चाउना लेगी अदुम पाउदो आदा जर्मनी दा लेर कान ताबी मतम दा वखल द करी फाउबिखि
yam lubu question ama sum Manipur ki paw se tar kanda hoy aina dum Germany da laiba kanda natragana akhoi gi Ahmedabad laiba kanda ngasai gi Manipur da kari thoi adagi kari irang tawri habasidi dum family da gi natrasu ngasai gi hojikti internet ta kaida mass media si loina phangbani na paw si loi tai ado ngasai gi Germany da lai kanda akhoi gi India masasing koi tari ni pan se India ki mafum ayam loi shure koi lai minai adu da wari se loi chane ado sagi any koi gi paw ma irang am lai taragadi Manipur khata gi natraga su Delhi da bu su natraga na any taw se dum koi chak pun na chamina bada natraga canteen da wari se loi chane ado Manipur gi smaina koi gi airline permit ki se tai adu da koi gi imanaba sing sina hangni imanaba sing sing asai gi India khata gi sunatra khoi Germany macha su yaure France macha natraga na khoi gi Czech Republic macha ina tinazaru ba gi friend circle ada asai gi hangne inner permit haise kai no kamain to no asai ada aina masi khoi gi visa gum bani hai batare adi explain to mong ada ai visa gum bani ada moina asai gi kari gi no asai gi India gi manung chandabra asai gi kaino to dori se hai badi Europe ta di khoi gi hojik se tongan ba country oiragasu masagi apun ba khoigi union nama leiraga khoigi visa se pulap ki oina chatline ba masagi Germany de khoigi Scandin khoigi common visa ja bata khoigi except UK ga de ki Switzerland ga natana noan taw dana masagi moidana masagi apun magi adumana sakta om laaga somdana swain taw risi kari gino na ada madu explain taw na bu hona bada Shada awabam zu oi aduga kaigum kanda mase pharira natraga phatrira madu shana ju khanbam khangdaba adagi amka khoigi maroina khoigi Manipur gi wangmagi manabasing do mokhoi da hangkanda moina sumaina haibi sumain tok taragadi yamna isolated oi mama la oidra haibadi khoigi Manipur University da natra khoi hadi Central University ne khoi Manipur gi se anan to nan Manipuri professor natraga mama khoigi kano to matam da mapan dagi lakpase north ki oina north ta posting ja tore haitaragadi lakning da bagi wakhan parpoya mase dum power pa yaba na tana masi dum lay bazan okay am no je mathang gi ko se lak jai tare mathang je khoi mamang chahi ta duna yam sang na economy block ta gore 139 days mai ga to ba do Germany da laiba ada ri ban ga je no ta tabiram dong man de adra smai 139 days ki ban ga tawre thamari phana ga smai ta matam da kari wakhal di phau bi kena bas difference sai gi blockade ki to matang gi sida ai se matam da ai si yum da thor matam oi sai gi theng na re se la go hai atan da demonetization gi matam su oi aduga blockade ani se pasal laga adagi ngasai adu laktring mamang da haijaba tare blockade si lai si di dum khang hai chang na torok pani na ada ngasai gi khoi gi manabjing friend circle jing gi wari chana ba kan da India gi manabjing du di moi di thoina bu ngaktre haibadi Manipur da natraga North Eastern jing di toi to bani na haibagi wakhalam moi chinu khangbani na adubu masagi aigi advisor je aigi supervisor haijaba tare aigi oja je moi ju karai dagi phangmono khangde pau se sai ai je Manipur dai na haibagi dum moina khara kaigum kan da dum ada swaina hange ando Manipur da swaina blockade swaina tawi haije kamai to bono ada aina hai blockade se khoi je kaino ne highway lay si highway se da khoi gi lifeline khoi gi chengchak natraga khoi kaino si da loina kana to bone adonga sai ga khoi gi neighboring states na moina saina blockade to budagi kaino se any kaino se amta kana to bone khotam na moi da di am thena khoi gi heart attack kumba lak da bugi situation ma moi da hain phawi hai tare aduga yang noje matam se tinsel project question amaga so hang hai tare ko khangning bai tare sa ju tak pi khoi science log maram si khoi physics ntar ga maths si phajan ta mok tar ga di masi sena khoi thabo phang do tar ga su masi sena khoi gi hingbai lambi mo obi ai ga su tak pi ri aduga ga menge thabo phang basi di aru amani ga sa hai tak pi ado khoi gi Manipur da khoi ga menge thabak to matam da yam chaung na senja sumna tawi ga su mayam su hai nei ko aduna ada layer matung da sum mayam su pau tabir ngoni lang mari pire manga pire tara pire kun pire nipu pire khai pire habi pau sum mas tabir bu matam da wakhal da kari amuk hena kari phau bi hai tar a yor kan
India da leri kan da di sigi pause masije adum akhoi gi ima gi punung da lagi leri ngai da gi adum masi tarabne na masi adum haijaba yarabne na ningjai ain tawdna India da lekan da kasu thoina madu gi difference tu thamjarudre o adu ju pinaraba haraga adum wari hoina aduga sagi Germany da la kan da di sigum mase akhoi gi kai tare sigum ba chauna chenja thumja ji di lairadna akhoi gi yamna low level da akhoi gi sidadi any sign to bi haibam tam da table ma khada natraga chanabi ma pura open masi oibaje adu adadi sunglai leitabaje aduduna any thaba ma chakwa nganda kanu to bakanda yam nungaina adagi akhoi queue system adagi kai gi fajana yamna akhoi gi organize oiba adagi yamna clean oiba transparent oiba suma thengna bajida India da natraga Manipur da thorak bakanda di office da natraga mafam da chapakanda isada yamna hainadaba adagi nuaitaba aduga pendaba aduga yam nuaitaba phauje haijab ta nuaje to aroibo ina question hangjen gi si hoji life the plan myam lebiramani si tawge habagi kari plan hagadra ko gi ultimate objective se Guneshwar gi oina kari lebiri hojik si aigi plan haijab taragadi aina planetary scientist oina natragana khogi research scholar oina sum leijarubanina khogi solar system objects sigi magi solar system je khoi kamaina haurakpa aduga khogi anganba matam sida kamaina sigi matang sida aina adum aigi research oina career moina chatlage na ai khanjai aduga aigi research oina chatpa sida ai sidi isagi satisfaction gi oina dum chacharabani aduga masimang na ai paisa paige natragana madugi wakhandumadi thado ai haitare aduga dum sumaina punsi che dum chatke na noi planetary research haigadra planetary scientist anum haijaba scientist amoina planetary scientist amoina hari balam sida researcher amoina to makhata na career aspire to jagi habagi waklo thamir yam noje ngasi akoi Guneshwar ga koi wari sana pangjaba science ki baram da khara wari sana pangjaba even akoi space ki baram da khara wari sana jaba aduga Guneshwar gi life ki tongan ba wari sing tajaba aduga koi Manipur thori ba thodo wato sing si Germany da leim matam da kamai khanbe ge habagi tongan ba experience tajaba da yam noje ngasi ki thoram sin lembir to na ngasi ki Manung Hutna Saturday night show gi thoram si ba thwa happy ba amdi mapung phan gi da makta ai Guneshwar ba mokhan thasu phonduk chari aduga koi gi partner have tare SS career gi makai dagi gift macham tang pijage aduga ligla gi makai desu have tare simtanga kudol tam jage have tare aduga aro iban amukhana thaga phonuk chari thank you so much khuram tum chokchege thank you very much masini ngasi gi Manung Hutna Saturday night show gi tharam ngasi gi addition se karam to bibage khoi khan birpa yagane khoi email id di impacttvnews@gmail.com natraga khoi Facebook page www.facebook.com/impacttvmanipur da join to biraga comment amadi feedback tha birpa yagane. Well, ladies and gentlemen, thank you so much for joining us from the other side of the screen. Until next time, this is Raj Ronthambam signing off. Kurumjari.